Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Manipurda haukiba pung kunmarida khwaidagi yamdaba sang oina COVID-19 positive oiba miyoi amakak thengnaki. Miyoi tarahumdoina naba phaduna discharge tawki. Leibak sinba thungna senior citizen sing amasung atopa leina leiba chahi nifumanga gi mathaki miyoi singda ngasidagi COVID-19 vaccine kapa hore. Pradhan Mantri Narendra Modi su ngasi Nai Delhi gi AIMS da COVID-19 gi vaccine kapkhre. Pradhan Mantri na hairi lau singugi poto hengalba kaloinana jinjak sem saba amasung pot saigi magun hengalhanbagi yahu tangai fate. Amasung Bharat ki oina COVID-19 na nabadagi pharakpagi sang sada marudra taret dasmik suino taret yaure. Leibak asina malem gi laisat oriba COVID-19 gi lantheng satharibana masidagi ngakthoknaba asamba sesel thurang ohmasi ngakna satpinaba ningsingjari yumdagi hek sathokpada face mask upiyu mi amaga phut taruk lapnana leibiyu mai mit amadi khutsa toina hamdoktuna taru tanana thambiyu hausek mapungaiba pau Manipurda haukiba pung kunmarida khwaidagi yamdaba sang oina COVID-19 positive oiba miyoi amakak thengnare Raizagi COVID-19 kamal control room na ngasin midang wairam thokiba serol amada hai positive oikiba misak adu kaksing dagini masiga loinana Raiza sida COVID-19 gi apunba positive case lising kunmapan sani humbudra mari thengnare hariba mata masigi manungda COVID positive oiba miyoi amata sekibigi pauleite COVID-19 gi anaba tarahum doina naba phaduna discharge tawki masiga loinana naba fakhiba apunba masing lising kunipan sanipan humbudra mathoi sure Naba fakibagi sangna sada marudra nipan dasmik taruk ani sure. Raija sida hauji COVID ki active case kuntra khaktamak ngaire. Maraga sida hauji phawada raija sida punna miyoi lising yankai ni thoi sohum kuntareta COVID-19 gi vaccine kapre. Masigi manungda healthcare worker lising kunmapan satret humpu yauri. Raija sida ngasi aeroplane tongduna lakiba passenger khara darkar leiba surveillance pangthokna bagidamak COVID common control room ki number 1800345381 natraga mari lenaba DSO singda pau piraknaba control room na khangali passenger sing adudi 6E6241 gi row 5 dagi 11 phawbada duga 6E2019 gi row 1 dagi 5 phawbada gi tonglakiba sing aduni Lok Sabha ki MP Dr. R.K. Ranjan Hairi Bharata Sasan Tauriba Narendra Modi Sarkar amasung Manipur gi Nongthomam Biren Singh Sarkar asi miyam gi oiba sasanni mangna hai Pradhan Mantri Narendra Modi longmi singh yaifanaba khanbalu singba amani handak sarkar ne semkiba law singugi ain ohum adusu longmi singh yaifanaba gidamaktani Imphal SK kaibi awang lekaida ngasi Malem Ganbi mushroom farm gi nauna saba building sangab gi thorom da wa ngangwada Dr. Ranjanna asigumba singthaningai oiba thabak paikhaliba Malem Ganbi bu thagaba phongdokladuna mahakidamak saukthok saba pui haiki Pradhan Mantri Narendra Modi na thangjon numita hodokhiba India Toy Fair mai pang chathari ngasi humni sanba numita su lebak asigi sanapot saba khudhai balising kayana puthokpa tongan ba sanapot sing uli India Toy Fair asi hayeng phawba sathagani Mela asi website the indiatoyfair.in de yang bayagani Sanapur ki mela asi da Manipur dagi su Sanapur saba miyoi kaya saruk yari mela asi da saruk yari bi miyoi aman hai Aigi ming marsi oina ai Bisnupur district ki manung channa laiba Kaibulam Jauk Chakra makha lekai dagini Honorable Prime Minister Narendra Modi ji instruction makha da Ministry of Textile na 2021 Toys Fair asi sinbani The Women Handloom Handicraft Cooperative Society thanga gi makha da ai isamak artisan ama oina saru yazabani aina sakhiba laidi amagi saktam panjarabada chingmi amagi saktamni handak 2021 Toys Fair asida saru yaba phangjabagi dama Prime Minister Narendra Modi ji bu hainingai leitana thagatpa phongdokjari World Hearing Day ga mari lenana RIMS Imphal senduna tha sigi ahumda ENT department ta pre hearing screening camp ama pangthokadori Kumsi saigi palan thorum asigi hiramdi hearing care for all screen rehabilitate communicate haibasini Dhanam Manjuri University ke makha da leba college singi lising ani kun mathoi ki academic session gi students union gi mifam tha asigi tarahum doida pangthoklagani Midep se pisan bigi aroiba namit tha asigi nipani mathang namita scrutiny tawgani March 10 phawda midep se lokthokpa yagani board masing March 10 doida thigani amasung fall su namit asimakta da lokthokani
Manipur University ki UGC Human Resource Development Sinba Kutramapan Suba Orientation Program Tha Siga Nipan Dagi Contract Fawba Center Asida Pangthuklagani. Saruk Yanaba Khalabasingna Tha Siga Nipan Gi Ayupung Mapan Fawbada Center Asida Register Togadabani Hari. Thoromasida Saruk Yagadabasingna COVID-19 Gi SOP Ngagna Pasukhangali. Numit taruni Sathagadaba Kutsa Haibagi Potoxing Utpa Masung Yonbagi Mela Ama Ngasidagi Imphal Gi Kaitel Asang Bidaleba NSK Community Hall of Hokre Mela Ase Kendra Gi Textiles Mantraloy Gi Handicrafts Service Center Imphal Sinbani CRPF Ki Manipur Taruk Suba Battalion na Imphal Gi Rims Hospital Gi Kusam Natuna Nomagi Oiba Di E Dan Tobagi Thoramama Ngasi Imphal Gi Lampel Pata Pangtokre Ke Maduda E Unit Sama Dan Toki Assam Rifles ki None Battalion Sungasi Kangpopi Zilla gi M Songtun Khulda Miyam gi Tangai Phadana Sangba Polam ke Yamarum Yathokre Akasbani Imphal gi Program Executive Coordination Maisnam Birmani Singh ngarang thabuk tagi pothakre Mahakpo bidai pibi gi thormama ngasi Akasbani Imphal senduna pangthoki Sri Birmani lisingama samapan Manipur Nipanda Farm Radio Reporter oina thabuk changlakibani Tabiriba Pawasi Akasbani Imphal dagini Leibak Sinba Thungna Senior Citizen Sing amasung atopa leina leiba sahi nifumanga gi mathaki miyoi singda ngasidagi COVID-19 vaccine kapa hore www.corin.gov.in da vaccine kapna bagi registration toba ngasi ayuktagi hore leibak asigi miyamna vaccine kapna bagi dama COVID-2 portal natraga atai arogya setu gumba IT application singi kuthangda register toba yagani Hariba miyoi kanglup asida sarkar gi hospital lising tarada lebna vaccine kapkani eduga lanai vaccination center lising kullomdana vaccine gi mamal lupasani yankai phawba masa masana pigidabani Kendra gi Haksel Mantraloy na hai Rajya Sarkar gi Health Insurance Scheme gi makhada COVID vaccination center sing ni haina impanel tawraba private hospital sing da vaccine asi kapa yagani mobile number amadagi beneficiary mari phawba register toba yagani Online registration gidamak miyamna passport, driving license, PAN card, NPR, smart card amasung photo galena pension documents sing sizinaba yagani. Pradhan Mantri Narendra Modi ngasi Nai Delhi gi AIMS ta COVID-19 vaccine gi ahanba dose kapre. Twitter da thagatpa warola madasri Modi na vaccine kapa yaraba mi khudingmangna vaccine asi kapthokpinaba apel tawri. Magna hai lebaga sigi doctor sing amasung baiganik singna atuba matam gi manungda COVID-19 gi vaccine puthoktuna masibu thengnana ba thabuk paikhaliba si singthaningai ni. Pradhan Mantri na hai Bharat pu COVID-19 leitaba lebak ama ohenaba aikoi punna honamina si. Uparashtrapati M Venkaiah Naidu su vaccine asi Chennai da kapkhi. AIR News ga wari sanabada Niti Aayog ke member amasung National COVID-19 Task Force ki chairperson Dr. V.K. Paul na hai miyam gi khudongchana bagidamak vaccine asi kapada sarkar gi tanatana lanai facility sing su sijinnagani. AIMS ki director Dr. Randeep Guleria sarkar gi amadi lanai gi vaccination center sing de hidak kapa gi matangda sugaina phungdokhi. Pradhan Mantri Narendra Modi na hairi lau sungi pothok hengalakliba maraksida kunmathoi suba sahi sagi Bharat lorok matungi natraga sinjak sem sabagi iho amasung potsai gi magun henganhanbagi iho matangai phati. Sahi asigi kendra gi budget lau sungi lamda prastap tori basing adugi matangda paikat pathabak singi oiba webinar amada wa ngangbada Sri Modi na hai masi sahi kun kunthagi mamangda horam labadi leibaki oina yamna pharamgadabani. Magna hai haujik lau singugi oiba thabak singda ningthina sem saba haibasida akan mamiyang sangatabani semdok sadok laba sinjak sing malemgi kaithel da ningthina yahunabagi tangai phadaba adusu Pradhan Mantri na pankhi. Sri Modi na hai Operation Green Scheme ki makhada kisan rail singda wahi wahi amadi mana masing puthok pasin tawbada sada yankai gi subsidy piri lisingani kunmathoi kunithoi gi kendra gi budget lau singugi lamda paikhaliba thabak sing adugi matangda su Pradhan Mantri na pankhi. Sri Modi na hai lairaba lomi singi tangai phadabadu yengduna hoki basai khara asida sarkar na maroi ba thorang kayamarum paikhali. देश के छोटे किसानों को ध्यान में रखते हुए सरकार ने बीते वर्षों में अनेक महत्वपूर्ण निर्णय लिए हैं। इन छोटे किसानों की संख्या 12 करोड़ के करीब है और इन छोटे किसानों का एम्पावरमेंट ही भारतीय कृषि को अनेक परेशानियों से मुक्ति दिलाने में बहुत मदद करेगा। इतना ही नहीं, ग्रामीण इकोनॉमी का ड्राइविंग फोर्स भी वही बनेगा। Indian National Science Salibat hasigi ni panda pangthokadoriba malem gi nupi singi numit ka mari linana AIR News na tongan balamda singthani ngai oiba thabak toba nupi singi matang da sandokani. Bharat asi atei chakoleba libak singa sangtamna bada science, technology, engineering amasung mathematics ta nupi graduate masing khwaidagi yamna leba libak singi manungda amani.
ngasi gi oina Art Sciences Mantralay gi makhada leiba National Institute of Ocean Technology gi Energy amasung Fresh Water Group ki makok oiribi Senior Scientist Dr. Purnima Jalihal gi matang da khangminasi Minority Council ki miyoy ama oiriba Dr. Jalihal samudra gi lamda ahanbu oina thabak kaya marum paikhat ki basing thaningai oiribi nupi amani AIR News ga wari sanabada Dr. Jalihal na hai Ocean actually has a temperature gradient, that is the surface water is warmer than the deeper waters, and this temperature gradient can be used to make fresh water out of the sea water. This technology we actually implemented in a place called Kavratti in Lakshadweep in the year 2005. It became very successful, and subsequently we have put it up in more islands in Lakshadweep, and we have also scaled up and demonstrated it in other locations. So this actually improves the health of the islanders, and it has totally indigenous, and it is actually much easier to run and operate than the normal reverse osmosis plants that we see around us today. Indian National Science Academy na Dr. Jalihal da lisingani tarukta Vishwakarma medal pituna ikai khumnaki masigi mathakta Dr. Jalihal na ate clean and green energy project kaya ta suthabak tawki Akashbani Imphal gi pau tabiri Bharat ki oina COVID-19 na nabadagi pharakpagi sang sada murubra tare 10.08 yaure haukiba pung kunmari da mi lising tara mathoi hena naba pharaki hauzik phawbada punna naba phakiba masing koti ama lakh taret hele Haksel Mantralay ne hai lebag asigi hauzik lairiba COVID-19 ki active case ki masing asi lakh ama lising humpuni palomni masi apunba positive case ki sada ama 10.9 ani ni lebag asida haukiba pung kunmari da mi lising tara manga samanga tara nauna COVID-19 positive oirikpadagi punna positive oiba masing koti ama lakh tara hele haukiba pung kunmari da mi sama taruk sikhi hauzik phawbada sikiba masingna lakh ama lising humpuni pan chatruk kuntaret sure leina asidagi sebigi sang sada ama 10.3 amani प्रधानमंत्री के वरी वताई सानाबगी थोरम परीक्षा से चर्चागी परीक्षा पे चर्चागी मरीसुबा एडिशन था असिदा पांगथोकनी थोरम असि वर्चुअल ओइना पांगथोकनी थोरम असिदा प्रधानमंत्री नरेंद्र मोदी ना स्कूल की महिरोई सिंह ओजा सिंह अमसिंग महिरोई सिंह की अहलमन सिंह लालिबा परीक्षा की मतंगदा कननी नगनी थोरम असिदा यावनबगी registration toba MyGov platform da tha asigi tara mari phawba yagani class 9 dagi 12 phawba gi manung da leba mahiroi singna parikha da mayokna ba nungnang ba madi pungning langtak na bana singba ga mari lenna MyGov platform da hanglapa wang sing dagi khankalaba wang sing thorum asida sandokani thorum asida school mahiroi lising anirom oja sing amasung mahiroi sing gi ahlaman sing saruk yagani Assam da Rajya Vidhan Sabha Mikal ki matam naksil pagaloina rajniti ki thabak tamna katkhalagli BJP ke National General Secretary Dilip Saikia MP na hai do lasina sakot thorang ki thabak singda yumpham oirega bot khomgani hauzik sanabagi pau Village Community Progressive Committee na sinduna Yaripok Bamol Lekai Ground Satariba Ahanba BCPC Trophy Lisingani Kunmathoi Gingasigi Matchta Yaripok FC Kekru Masung Pipa FC Sangam Tabi Pansil Amata Sanabangam Dana Turosat Kre Atopa Mersamatana Apaibi FC Hata Amasung Sangam Tabi FC Pansil Sanabangam Dana Turosat Kre Duga Laikon FC na Sadam FC Bu Pansil Ohum Sinota Thoi Kre Salou Youth Union Club na sinduna Salou da Satari Batara Matoi Suba Salou Cup ki ngasigi manga suba pre-quarter final match ta FC Sector A na FC Sector B bu panzil ani amada thoi khre taruk suba pre-quarter final match ta na SPYC Saijang na FC Takhel bu panzil ohum amada thoi khre Manipur Hockey na sinduna hauzik Satari ba nipa suba state level sub junior men and women hockey championships ki ngasigi matching da MLICU na TWC bu panzil tara amada ICU na Seyo bu panzil taruk amada Mairana AJS ebu panzil kunmathoi sunada thoi khre Loisalapada COVID-19 dagi ngak thokna ba face mask upa phut taruk lamna leiba khut sa amade mai mi taru tanana thamba haiba asamba thong ahumasi ngakna satpina ba amuhana ningsingchari aroibada maroiba pawamu Manipur da hokiba pung kumrida khwaidagi yamdaba sang oina COVID-19 positive oiba miyoi amakak thengnaki miyoi tarom doina na ba phatuna discharge tawki Lebak sinba thungna senior citizen sing amasung atopalena leba sei nipu mangagi mathaki miyoi singda ngasidagi COVID-19 vaccine kapa haurai Pradhanmantri Narendra Modi sungasi Nai Delhi gi AIMS ta COVID-19 gi vaccine kapkhre Pradhanmantri na hairi lau singogi pothok henkalakpagaloina na sinjak sem saba amasung pochai gi magun henkalhanbagi ihau tangai phate amasung Bharat ki oina COVID-19 na nabadagi pharakpagi sang sada murubja tare 10.08 yaure pauloi sare